ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯁꯤꯡ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈ꯭ꯔꯦ Sumang Lila Yokhanaba revised budget da sanfam haplagani haina finance minister su oiriba deputy chief minister YJ Kumar Fongdukre amadi chief minister N Biren na Chandam Nakol da ningthambaru marang sing hunkre Kurumjare ISTV pawming tabiri basing utaram nokjare hauji mapung iba paw Manipur Human Rights Commission Sinduna International Human Rights Day ki thoram ahanba Manipur Rifles ki banquet hall da pangthokre thoram aduda Chief Minister N Biren Human Rights Commission ki acting chairperson Khaidem Mani amadi Law Minister L Jayant Kumar na maru oiba miyosing oina saruk yake thoram aduda civil amadi police ki makok thongba sing yauna senior citizen kaya su saruk yake thoram aduda Chief Minister N Biren na haikibada miyoi hak khongaunaba sing lengak asina chap chana thawak paikhatkani haina Chief Minister na phongdokhe magna makha taraduna lengak asida yauriba singsu miyoi banina miyamna su hak mangba yaba wai wata sijnabiganu lengak na su miyambu ikai khumnaba utkani miyamna su lengak pu ikai khumnaba utpiu lamdam asida leiramba thaksi khasi ngasi mangsilakpagum tawriba asi ngaknanabagi ek ama semba mathau tare thaksi khasi yaudana maning makha tamna ngangba kaya aduna थोलकदबसिंग अदुगिदमक लेंगाक असिना मतम चाना थिंगननबा होनबा हाइबसी तंगाई फदबा अमनि हाइखे आई OBI police officer OBI mission OBI anybody human right violation do would do without leveling any category on the subsaba action law gani aduga subsana government ge support to gani minister OBI mantri OBI Chairman oibe adu mayam oibe aikhoi si mioi bani aikhoi bu si violate tobiro kanu aikhoi gi hak bu si violate tobigano haibi aikhoi na tobu ga tangang bu si police na tobu ga human right violation CM na haiba ga na human right violation oiba mission natraga mi amana haiba tobu bu na human right violation natraga di madu balance oide Chief Minister na makata na haikibada miyamgi marakta hanaga manadaba masagi mathau masak khanglakta kaya yaure ban namadi blockade na miyamda piba awaba adu khanglakpadagi ban blockade pu puning thogat pa hantarakle kanglagi manungi oiba wafam munna khangana wangang libasi nungaite kanglabu nauna sanduk sadok panate hanagi leijaramba phibamda hanjinnaba honabani Manipur lengakna sakhot thaurangi lambi thong semgatpada lambi gi nagyetta aingi wangmada yum saduna mafam kansilibasi tobiganu haike Mui do koi haidu koi haibna tebo court gi ngarang na handa laiebo matam khitang di piu dana hoi nomini ni umni athuba da haidu na baila ahin tumde bo hona rise ban ne da kokselebo ad mui lising ani haidu ka de fare sunda no mui hajara surga saba mayam de kedung da gebo ad court gi poni akoi na tarai ne ta gang tam khut hawsi abana sunate kitang karino kamai to ba kedo bo yam chronic oina laba adugumba 13 namuk tawi 16 namuk tawi tawuni na matang kitang lobo gi waneba ada ta nangaroi mata dong tawi ado moi dum budula hayang police la ka da karino ba leba ke fanap to gush praja gi fanap to gush karino ado koi society sai di I'm very worried about our future Law Minister L Jayant Kumar na Human Rights ki manung dat chandaba right amata leite miyamna human right asi kupna hena khangminanaba awareness pi batangai fadi haike Sumang Lila Yokhanaba revised budget ta sanfam hablagani haina finance minister su oiriba deputy chief minister YJ Kumar Fongdukre wapamasi Manipur state Sumang Lila council na sinduna thasi ki tang kunmari fawba pangthokadaba taramanga suba Sumang Lila ningtham kumai 2018 hogdokpagi thoramda magna Fongdukhibani hogdokpagi thoramda Manipur state cooperative union gi president L Tompi Saksu saruk yake Sumang Lila gi lamda achoba thodang yaba miyoi singda chamba kudol patpiduna puning thawgatke Sahi asigi oina lupa lakh amagi mana yauba pidonu award Manipur State Sumang Lila Council gi lifetime president PS Gunachandra Sharma da pirakani haina lauthoke Sangairaba comedian Laishram Kunjaras Mitaida Nahakpam Moirangthau award Ngasepam Mangiyaimada Gojan award Laishram Jugeshorda Oza Bori award Dipsan Senjam Elias Pandumda Gulam Chat
Gulam Cha Ideal Award Atokpam Surchandrada Ibemhal Popular Award Amadi Aiba Ranjit Ningthauzada Nongthongbam Virendra Kumar Award Piragani Haina Lauthoke Award sing asi Ningtham Kumhai Loishinba Numit Tang Kunmarida Kushinagadori Ibuyama Sumang Lila Sanglenda Pangthokpa Ningtham Kumhai Hogdokpagi Thoram Aduda Deputy Chief Minister na Performing Art Form Sing Ayambana Hana Lairamba Thaktagi Hantarakli Adubu Sumang Liladi Manglomda Changshinba Ngamli Matamgi Awonbana Safu Kaya Pirklabadi Awonba Sing Aduga Sasinna Chatlabadi Art Form Sing Asi Hingba Ngamgani Sumang Lilada Miyamgi Apamba Amadi Lengaki Asoiba Sing Ningthina Utpana Politician Sing Nasu Masagi Asoiba Amasung Lengaki Asonba Semdoknaba Sumang Lila Yengbagi Tangai Fadava Lei Haike bureaucracy politicians sometimes Tungda ngasi hawdokpu numit ki Sumthang Creative Association gi imagi yathang utke Nansyo magandi patsa na sumora direksibla. Kami channel ni jika isa lupa dengan ni sini clear. Baru. Ayuma nangi nasabra ne. Ravi Croft campaign gi sarukam oina Imphal East District ki Naharup Makapat Chandam Lokolda Chief Minister N Biren na hangam amadi hawai tharak maru hunkre Agriculture Department amasung Manipur Farm Enterprises Private Limited na Sinduna Pangthokiba thoram maduda Khetragaon Kendra gi MLA Nahakpam Indrajit Agriculture Director PS Rajendra Department asigi official sing amasung Lomi Sing Susaruk yake Chief Minister na lokol asigi koibada chatuna yengbaga loinana Lomi Sing amadi khunja singa unaduna warisana ke Chief Minister N Biren na state asigi miyam gi punsirol gi phibam phagat hananaba lengak asina chokthaba naidana thabak tawri low lokraba matungda hangduna leiriba ekoi gi lobuk sing sanganduna lomi singi income saruk ani ohenanaba Prime Minister gi vision ekoi khudimakna thabak oina pangthogadabani department sing punsinnaduna committee semlaga lobukta ising watana pinaba honari haike Amaromda hauzik oiriba issue singi matangda palladuna ngasi police constable oiningba singna kauriba ban miyamna saugatriba ase praja sing fagalakpagi khudamne thabak hek changbaga police oigadoriba miyoina ban kauba haibasi maram sabra amasung chadabra miyamna lepiu makoina thabak pangkrabasu discipline ngakna miyamgi afaba thabak tawgani haiba thajaba wagani social media da mathong maram khangdaba miyam mamangda haiba yadaba wahi wata kaya sajinaduna thagaliba singasi lakshinanaba Manipur gi miyamga chanaba lo semnaba law minister ga wari sanare sahi taramu court case lakiba asina nongmanini da hekta thabak oida pangthokpa yadabani haike Annual group company ma machine में हमसे बोले कुछ कोई कोई को मैंने बोले सब्सिडी उम्मीद कर machine आता है जो ले लोगे हाई में machine ने हमसे ना कहता low थावे यार जगह अपने जब cropping हो खा low थावे यार जब जगह ना मरु मरा हंगाम खंगे सना खंगे आलू खंगे था का सही जो कुछ संग अदो जब मैं पाते कि ले जैसे यार अदो तुरीन की मनुष्य सिद्ध इसी किसी ले रहे हैं अदो ना स्वाइदा डॉक्टर जो घूमम दवाई अदो डॉक्टर की इसी नंबर खा रहे हैं ना तुरीन में कोई है काय स्वाइदा सिर ले अदो उसी में हम करूँ कुम काय नहीं भाई डॉक्टर तुरीन सी डॉक्टर का डायरेक्ट आ रहा है अदो जाके इसी कितने चारों पर तुम सीने रहते मिला कोई शाव भी हम तो इन्हें काय वो कोट तेरे से उसे करने पे फर्क है Agriculture Director PS Rajendra na Imphal East ki Naharupta paikaliba thabagasi anobu makhalgi machine sijinaduna mana masing thabagi mawongne masi mai paklabadi Manipur gi mafam kayada sandoktuna lomi sing nungai yai fanaba thabak paikhatpada natana jinjak tamipal tangdabagi wakhalol sandokani haike Local MLA Nakpam Indrajit na mamangda palamba government singi Chief Minister amata Khetragaon Kendra gi lobukta kumduna yenglakidre ngasi lagliba sina ahan bani miyamga nakshinaba Chief Minister ni haiba masina takle Kendra siga wada passing Chief Minister ga tanaraga menkhatnaba honari haike company ko ka ko ga title ka sarkar ko gi to wai tare hona jaraga sigi sugum laba ko gi maru rang tha ko gi kendra je tawri si ko gi lekai de su sigi ko kendra ji jo lauba wakhalo lam go loina na ko gi parja ji da isana thabuk pira kanda Manipur si lai riba chathok si khara makai ko gi kendra ji am boina kan mungam na ba mayam da am boina tak se ga gi am thawai akchang yaw na hona je
Mission for Integrated Development of Horticulture gi makhada Retail Outlet Market ahum Minister T. Shyam Kumar na sangaduna miyamda khusinakre ngasi miyamda khusinakhiba outlet market setsing adudi Kangpokpi district ki manung chanba cycle subdivision gi Iceland Risopung Iceland block amadi Imphal East ki manung channa leiba tumu khongdane ngasi gi sangaba gi thorom aduda horticulture department ki makok thongba official singsu saruk yake market setsing adu sangabaga mari leinana Minister T. Shyam Kumar na Miyamna Imphal kaktada port yonbagi thabak tawgani haiba wafam asi thadokpiu isa isagi khulsingda leiriba manamasing mahi marongsing ngasi sariba market setsing ngasi da yonbiu masina lamdamdugi khunggangi miyamda senmitlonda hongba chawna piba ngamgani government asu mahi marong thaba lomi singda soft loan na chingba pinabagi thorang tawre madugi khudong saba adusu lawnaba tawbiu ngasigi function adugi khudong saba lawraga minister na lagliba January amadagi Moirang Purelgi hospital asi pung kunmari na mathau tahulagani loinana napet pali dagi Moirang Purel taba fawba semliba lambi mari lainaba department ki miyoi singna lagliba tangkun fawba gi manung da losindrabadi makna lanai oina paisa putoktuna sem sajinba hauragani haide andro kendra da lairiba government ki school sing December kun fawba gi manung da mama mapa oiba singna lemna ming chanbiu school sing da matam matam gi mahi marong thana bagi thabak su paikat pahaure amadi kendra sing school sing digital education system da onthokuna global standard ki thak ta pukatna ba akan ba thabak paikat lagani andro kendra gi oina achoba shopping market amasu Iceland block ta sana bagi thabak paikat lagani haike Namasigi Stingdam Bazaar, Laiba, Island is Muskanta, Laiba Katina, Amadi, Lamdam Semidon, and Apaba, Waidona, Amadi, Lamdam Masigi, Hamulam Singasi, a Sangman Talaga, or Ranipur to Aga, Tena Apaba, Abdam Webeda, Kangi Kanabatam Daba, Zaki Kanabatam Daba, Adulam the Muhenzi had item. In fact, that's all the Musakabearway, to some Musakabearway, the Risakolaga, India Sakabearway. Every villages, or every part of the country of India. कोई सामान दिबो तो का कोई भारत से पांगन बा अदुम बस शक्ति लइबा लेपाम होई ngasi International Human Rights Day palan gamari lainana Kwakital Community Hall da thoram pangthokre Manipur gi Congress Party amadi BJP Party anina mikhal mamangda makoi gi manifesto da apspa lokthokani haikrabasu thabakta ontopangam haina Committee on Human Rights Manipur gi Chairman Funindro Konsamna phongdokre Stand up for human right haiba team da pangthokiba thoramaduda amukogi president PS Devan Sharma poire lemrol mera paibi gi president LMM Chaubi human right defender gi president Joy Chinga kam amadi Fidam gi president K Ranjisu Sarugya ke kohar gi chairman Funindro Konsamna makhatana miyoiba si pokpadagi isagi hak amaga loina na poglakpani miyoiba khunagi yai fanana ba malemda amata oina yanaraba lo kaya laidi Hariba law singasi Manipur dadi madugi kanaba fangde British na India da leiringai da semlamba law kaya haujiksu India government na Manipur da chalaidi apspana lanmi da henba sakti piduna matam ama hekta da mi hatpa yabagi ayaba piri ega sigi marumda Manipur gi mi kaya hatkre amadi thiba khangdana kaya leiri matam gi lengakta wakat kaya tawkrabasu pumnamak aremba tare ega sigi sakti supi daba Manipur Police Commando sing fawba combined force ki mingda mi lising kaya hatkre malem gi logi matungina mi amabu wayal chachadringai da mara leire haiba yade matam amada army Manipur Police na chatakiba tongan ba aron ba thabak kaya ngasidi ifong na miya mamangda haidokpa horakle mana makhatana mikal mamangda political party singna makoina sakti pairabadi Manipur dagi apspa lokthokani haiduna makoi gi manifesto singda hablabasu sakti paikraba matungdadi kauthokuna tairi haike International ke dato Malayam ke level tu ain maya law maya mari hak nam sing to ngasi ko enjoy to gam kai ni marmudna still were protesting adung saying rashtra sabha adung ba universal declaration ke adung human right lakho kra phau ko tha lai ram Manipur city ngasi phau da simna ge ko gi iron dom ngachil na ba iron dom lenga chana na ba iron dom leisure ba adung resources man protection phangba promotion to ba dilla ko indigenous people of the Manipur as well as the Northeast. Ngasi ukam pungda ko hingi. Humudra Suba International Human Rights Day gi thoram ngasi Center for Human Rights and Duties Education amadi Department of Law Manipur University na Sinduna English Department ki lecture hall da pangthokre thoram aduda university asigi hana vice chancellor oiramba Professor Aisnanda Kumar Sharma School of Human and Environment Manipur University gi din oiramba Professor W Navakumar Professor KSS Bimola amadi School of Social Science ki din Professor N Lokendrana maru ebe music wena saruk yake
Professor W. Navakumarna law amadi human rights ki marakta manadaba khara leibana miyamda khudong chadaba thokaliba si yengsinbagi tangai fadaba leire haike. Speaking about the upstart from the perspective of the court, from the perspective of the administration, such inhuman act is very much necessary for the maintenance of peace, law and order in the country. And from the perspective of the people, from the perspective, particularly from the perspective of the marginalized people, we call it an inhuman act. Under such circumstances, what we should give our attention is the area where human right is practiced in true spirit and in true principle. Naga People's Movement for Human Rights Nasu Universal Declaration of Human Rights ki humudra suba ningsing thoram mini stadium senapati da pangthoke. Thoram aduda lubas sigi convener Joyson Mazamona Naga miyamna India amasung Burma dagi masana aromdom lepchanabagi sangsilakiba khongjangda awaba kaya mayuknake. Naga miyambu namthananaba lanjadraba Naga kaya marom hatke. Indo-Naga ceasefire 1997 da Taunabadagi Tangdu Laitaba Pibam Amagi Asa Lake Adubu Lani Masing Kangana Tamjinba Abspana Miyambo Haning Matam the Hatpa Yabagi Ayaba Pibana Miyamgi Punsida Tangdu Laitadaba Amadi Leheli Haike Thoramasigi Sarukamo Oina Miyamgi Kongchatamasu Senapati Town the Chatke Ngasigi Thoramadu Dadlobasigi Hanagi Secretary Dr. Gina Ansamgi Vice President Dominic Ajuna UN Sigi Speaker Kanral NPMHR Gi Aram Pamaisu Saruk Yake Human Rights Day ki thoram World Human Rights Protection Association asu sinduna Manipur Press Club ta pangthoke thoram aduda Manipur State Health Committee ki Chairman MD Abdul Salam Association ki President MD Wajuddin CCSK ki President Jitendra Ningombana chingba miyakana saruk yake MD Wajuddin na thoram asi karigi damak pangthokpano haibagi matangda wangangke Numir humni zatarakiba taramanga suba state level Orange Festival Mini Stadium Tamenglong District Headquarters ta ngasilution kre. Lucian bagi taram da PACD Minister L. Diko Tamenglong ADC ki Chairman Namchinray Pamay atay ADC member sing susarugya ke. West Orange ki mana Tausem Subdivision ki manungchan ba Civilong Kuldagi Gaikup liuna ahanba Kula Simaktadagi Gaichung liuna anisuba amasung Sengdai Kuldagi Ramkel liuna ahum subata ke. Makok matang taraba singda lupa lak ama makai lak ama amadi lising humudra mangagi mana pike komla thaba tarani thoida consolation oina lupa lising kun amasung competition asida sarugya ki bakuding magta lupa lising manga pike Congress ta handak ta sangkraba okram joy uripo kendragi namayapon Germany Ketrugao kendradagi Air Khan yauna tongan ba kendra singi ward member sing Mandalgi Thaupuba Yauna Mi Kuntrani Toy, Manipur Pradesh Congress Committee na Congress Bhavan da Taramna Okre. Thoramadu Hanagi Chief Minister Okrami Bobi, Hanagi Deputy Chief Minister Gai Khangam, MPCC ki President Tian Hauke, Congress MLA Singh Party ki Luchingba Kya Susaruk Yake. Thoramadu Okram Joina, Mark Ahal Ojarabasu, BJP ki Mayokta, India ki Democracy, Secularism, Amadi, Constitution Kananaba, Pangal Thongna Lady. Mark Matam Khara BJP gi Moithem da Thajaduna Yauruba Mark ya soibadi Masida Lebak Miyam na ngakbiu haike Barot si kannaba Shri Narendra Modi na Barot woni hairga Barot si wonta kaya Manipur woni na lauram matu Shri Biren ki sarkar na Manipur wonta kaya won manate wonta reindi matu kandaba yate Prithvi ki laikpak cham mudra mari ki manunda Barot ki press ki maning tambasi aada haida kaya Where is the liberty? Where is the freedom? Barot tabu liberty, freedom, magi question hangai leitro. Ekoi ki democracy, ekoi ki secularism karai leikya. Tongan ba Barot talai ba ranti dol kun gani thoi humdoi punjan ranga sidi Barot ki secularism, Barot ki democracy, Barot ki samvidhan kanna ba achauba lalao amaga loina ranga sidi Barot talao ye. Nupi Lal National ki thak ta pangthokuna India ki nupi singda lamdam masigi nupi singi thongna lingjen kathokpagi wakalol khangan bagi tangai fadaba leire haina National Federation of India Women ki General Secretary Annie Razana Phongdukre All Manipur nupi marupna sinduna pangthokadori ba humudra mapan suba nupi Lal ningsing thoram amasung National Federation of India Women ki National Executive
ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯅꯅꯕ ꯂꯥꯛꯈꯤꯕ ꯂꯨꯆꯤꯡꯕꯤ ꯑꯁꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯔꯥꯋꯠ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯛꯄꯗ ꯅꯨꯄꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯃꯤꯌꯥꯝꯅ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯁꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯅꯨꯄꯤ ꯂꯥꯜꯗ ꯎꯠꯈꯤꯕ ꯊꯧꯅꯥ ꯑꯗꯨ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯊꯦꯡꯅꯅꯕ ꯅꯨꯄꯤꯁꯤꯡ ꯄꯨꯟꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯨꯄꯤ ꯂꯥꯜ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ Women are facing unprecedented atrocities. Atrocities in the form of hunger, that's a different thing. Atrocities in the form of not getting enough job. Women's participation in workforce is coming down regularly and now it is only 27%. Women's workforce participation. This Nupilan and its historic background and how relevant that even today. Actually, a nationwide Nupilan is needed actually. That is the situation. Loktak livelihood misalna tingthina mai paklabadi lamdam asida ngagi awatpa kokhanba ngamgani haina Manipur Pollution Control Board ki Chairman L Radakishorna Loktak livelihood mission gi paikatliba thabak yengsinbagi khongchatta phongdukre Loktak Part ki Tobul Yangoi Karongda Symbolic Enterprises ka khushamnaduna KS Aquaculture gi thabak paikatliba sing MLA Radakishorna yengsinke MLA na phongdokibada Manipurda hana phanglamba amadi musilaklaba yellow nga sing asisu marang kaina puthokduna market ta phanganaba honaba tangai phade haike local gi hana lejer manga makhal sing mafam sika su sana jaba akoi mafam sida thadagani lonana masigi mahau hai akoi gi praja singna market ta dimal le basing asi akoi pinana bhonagani aduga aseng ba chap chaba honorable chief minister gi wakhal di manipur da leriba akoi gi manipuri akoi punamak singa sai aduna chahi mada ikona darkar liba nga se masi akoina puthokpa sina konadabana maram oidana mapal dagi nga pusalakpada achauba sanpham ama crore chamri gi mathakta hek chatpa se next year dagi akoi 1920 dadi akoina puthoksa sina akoi manipur da chaba konajaba loinana laga manipur da akoi income lagnana ba akoina nga leiramba se tokle haraga akoina nga yonba phoba pangthokke haiba aduguma chimine segi asani masi akoi farmer singna section na masi akoi honadana Honorable Chief Minister gi amadi Manipur gi socio economy da akoi ahom hom poroknaba soitana hona jagani haibagi akoi gi achet pa firep leje MLA ki khongchat adu da saruk yakiba IBS di Imphal gi technical supervisor scientist Pusenjit Waikhomna hauzik nga yokna ba semgaliba mafam singa sida yellow nga amasung atopa nga makhal kaya thadaduna athuba matam da mapung phana chawhanduna market ta phanganaba honagani haike Assembly da Faminariba MLA Amabu Chief Minister na masak khangde hairabadi wakal khanbagi pangal watle takpani haina MLA Joy Kishan ngasi ma ki mayum da pangthokpa paumi singa unabada phongdukre wakal khantabagi pangal walaklabadi legislature oina leiba yade haiba constitution ge article 191 clause bina hairibani social media da thadorokpa footage amada Chief Minister na Joy Kishan bu MLA oiribra khangde contractor oiramgani haina phongdokhiba adu achumbara natraga sanjinbra haibadu khangdoknaba footage adubu thadorokhiba electronic media adugi editor da aibache thaduna khangankre karigumba maduna achumba oiramlabadi PCC amasung AICC tanaraga MLA gi privilege sokanba yauna legal action fawul logare MLA amabu Chief Minister na ikai khumnadaba haibasi miyambu ikai khumnadabani haike akhoi leiriba MLA khudimak MP khudimak natna akoi India da leiriba citizen khudimak si Indian constitution na bound to saliba thoido hendekna masida akoi gi article 191 da clause b da legislator ama ma se karigumba if he is of unsound mind is sound oidagadi ma si disqualify to gadabni hanum iri aduna akoi gi CM Sri Biren hariba wafam ado aidi thajade man hairam ni still ado hairam bo oiragadi ma se unsound mind oramagadi Article 191 da iri basnadi ma se MLA disqualify to home to aina mahana haibo oiram davida edit tawraga thagat bo oiramaga aina mangoda allegation to so ai tawgiroi kendra se dum thangna bodong la leiriba MLA ma khangde haijela agadi akoi hojik si magi kaino si dog oi adu bai hojik madugi matang dai nga saiju thanjana ai kan ngangje giroi maramdi still I have to wait Union External Affairs ke Minister of State Dr. Vijay Kumar na Imphal gi passport seva office ki phibam yangsin kre Minister na paumi singda digital gi matam oibana passport tanabada isana pairiba smartphone dagi irai line tobu yare
Miyamna passport office ta lakadabagi maram haibabu appointment lawba adu khaktani visa gi matang da paladuna e-visa amadi visa on arrival tongan ba leibak singda tongnare leibak kharana pirakpa khudong saba adu aikhoina su makoida piri leibak kharana thabak oina pangthoroktabasu yauri haike. My purpose is to see my passport office and to see what services they are giving, how they are giving, whether people are happy or not happy, and to see how our people are providing services the way we want. Mamang thagi kunma panda sekmai dagi sinmi ahum phabada chenaba singi e pau piba ngambada lupa lising yankai gi mana pinaba Imphal West Police na lauthokre mi phakiba case asiga mari leinana thigat pada chenariba sing masak maming khangle makoi adudi Songkhogin Kipgen alias Kennedy chahi 39 apopa lekhidraba letkholun Kipgen kangpupigi ke mujol khuldagini mark suspension of operation da yaudaba KNF MC gi commander in chief ni atopa mana ngamkholel alias Lelen chaini fuhumdoi apokpa kaikhulal mahaksu mujol khuldagini mahaksu KNF MC gi member ni Imphal West Police na phajin khibasing kananaba akanba operation chathari miyamna miyoi ani asigi mari makong e pau pininglabadi mobile number 9862067893 841592067 natraga 9862533600 da pau pibirak liba singi maming matha lona thamgani hari Hausia ten Mabriam to Luxury. Royal Academy of Science, Wangkai Imphal, admission open class 8, 9 and 10 for the session 2019-20. We are always after quality and not just marks. We don't buy brilliant students, we create brilliant students. Royal Academy of Science, Wangkai Imphal, recognized by Board of Secondary Education Manipur. Contact the Academy office for more details. Admission open. Bossing gi makha the class 6, 7, 8, 9 amadi 10 gi English, Mathematics, Science amadi Social Science ki foundation course. Ahum suba base oina Center for Competent Tutorial Thongju Boro makongda lamdam sigi maming leiraba oja kaya na takpi tambiduna lagliba December kundagi haujargani. Akaknaba Sydney CFCT da habiduna adongi isa singbo lamdam sigi afaba satra ohenbiyo. Classic Hospitality Training Institute now offers you free trainings on 3 months course in hospitality operation under PMKVY2. Courses are Level 1 Certificate in Front Office Operation, Level 1 Certificate in Food and Beverage Service, Level 1 Certificate in Housekeeping Operations. Class commencing from the mid of December 2018. Free counseling session Monday to Saturday 9 a.m. to 4 p.m. For further details, please contact Classic Hospitality Training Institute, Babina Diagnostics Building, 3rd floor, Rims Road. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Styles, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. Admission open. Scholar Coaching Institute SCI. Marangko Makha Lolagbong. Class 9 amadi 10 gi foundation course. Lakliba 17 December dagi tamba hono namitama registration tawwa haujare. Subject pumna mukta 7,500 oigani. Ben service ki khudong saba amadi girls and boys ki separate boarding suit thamjare. Ako pumorol gitama mobile number 8787457499 da pau pawiyo. W Square Face Spa. An all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. Live Coaching Center, Gari Makhalakai, Hariba Mafum Asida, admission to Vibayargani, Special Class 10, Revision Amadi, Class 8 in Class 10 Gi Oiba, Tha Anida Loibang Namnanaba, Subject Pumnamaki, Foundation Class, Smart Class Kaloinana, Haidoi Sintoiba Ozasina, Takpi Tambiba Hujargani, then Service Ki Kudong Jaba Amadi, Nupamasung Nupi Singi, Boarding Ki Kudong Jabasu, Pizari. And Seversky Ahaw Atumna Adongi special occasion gi Matil Ama Ohenbiu. Nauna Luhongadoriba couple singi customized Hazinpoki package Amadi wedding cakes Pambiragani. L Sweets and Severus Kesampa Junction near Kongafam office opposite Sisipur parking.
Wabiraganu yumda anabagi seba tawbinabagidamak wabiraganu. Medillion Home Healthcare Service Manipurna Adomgi Mateng Pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marunggidamak Medillion Home Healthcare Service Manipur near Jennings Hospital. Making healthcare accessible and affordable. Benasha Coaching Center, the best and only trusted coaching center in Imphal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangkiba study material regular mock test suggestion na chingmasing yamna chanaki. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiyu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Jolib, 100% natural syrup. Amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiyu. Break matungda mayam butaram nokchere makataba pauda Hairangui thong yanglim lekai da leba sapam ongbi radha kawi nupi amagi yumda IED ama sakangdaba singna thamnamle yumgi sumangda thamba gamla marakta bom adu thamnambani numidang imung manungna khangnarakpadagi police da pau piraba matung bomb disposal squad na asoi angam yaudana lokthokre kari maramgi damak bom adu thamlamlimbano haiba khangba ngamdre singdame police na hiramasigi matangda case ama lokhatkre. Nagaland gi handak sahigi pangtokhiba Hornbill Festival Senapati District ki Tungjoi Khulgi lamda namduna festival asigi thorom sing pangtokhi haina Tungjoi Village Authority Council na pendaba phongdokre sahi asigi festival gi sarukama oina boating, hiking, hangling, go kart, gangal ride na chingba thoram sing pangtokpada ayaba pikhide Nagaland na sangsilaktuna pangthokliba mafam asi Tungjoi Khulgini lam asi yenaba lam amakhak oikhide kunja singna kovi alu amadi phau thaduna sijinaribani kunja sing ayaba yauduna festival asi karigidamak mafam asida pangthoklibano masina Tungjoi amasung kheza kino khul anigi marakta pamdaba thodok tholakpa yai hari. Shiv Sena Manipur ki President Moirangthem Tombi amadi Bharatiya Kamgar Sena ki Secretary Dilip Panikar anina luchingba kangbu amana Imphal Mori lambi ki Tengnopol da laiba Valley Bridge ki phibam yangsin khre M Tombi na hauzik miyamna lanariba thong asi ton kundagi kunmanga fawba puraga lakpa gari sing lanbada kiningai oide thong asigi nakalda chatliba diversion road asisu matai gi side wall na chingba leitabana nongju tha matamda kinthakhiba yana leiri yamna maruiba lambi asigi thong amad diversion lambi nongju tha lakjingai da yangsin binaba state amadi union minister gi pungning singsin ke Dilip Panikar na thong asi Manipur miyam gi khudong sada bi yenglaga athiba matamda yangsin binaba center da taknaragani haike सपोर्ट होना चाहिए। हमारा ये विनंती है भारतीय कामगार सेना और हमारे शिवसेना का ये विनंती है हमारे यहाँ का पब्लिक और हमारा केंद्रीय मंत्री सरफेस एंड ट्रांसपोर्ट मंत्री नितिन गडकरी साहब का जो हम विनंती करता हूँ यहाँ का ये पुल बनाना बहुत जरूरी है बारिश का पहले होना जरूरी है नहीं तो यहाँ का जो है आना जाना का भी निकल जाएंगे ये पुल निकल गया तो यहाँ का आना जाना बंद हो जाएंगे। आई एम रिक्वेस्टिंग टू द सेंट्रल गवर्नमेंट प्लीज डू समथिंग फॉर द मणिपुर गवर्नमेंट। Tungda Moregi Howland Fai Kulda Suchatuna Kunjasinga Warisana K M Tombina Kula Sida Sayet Naduna Lady Bama from Asi Lebak Anigi Survey Timna Atubatam Datang Ba Amakangan View Assam Rifles na Howland Fai Kulgi Miam Ningtina Nax and View High K. Shiv Sena demands against both the countries survey of India, survey of Myanmar, kindly resurvey immediately, as well as we the citizens of the India, we the citizens of Manipur and villagers of Holland Phai kindly protect as a Indian citizens. Kaksin Kunok Dagi Sarang Tem Sib Data Kobami Amana Kaizeng Lang Amakanduna Honorary Life Warden Tawalda Sinaraba Matung Laying Nanaba Manipur Zoological Garden da Sinakre Hari.
Nupi oibigi ikai kumnaba manganbada chenaba abujam tombisnagi matakta leiriba case thujinduna achumba wayel phanganbinaba takshili Manipur Press Club ta pangthokpa pawgi bifam amada victim oiribi nupi masagi mamana chahi asigi September 16 ta thokiba thodok asigi matangda chenariba tombisna kaisum sangda leirabasu case asigi process ti irei leitabagum tawri hiramasida mari leinaba authority na miyeng changbiduna achumba wayel athuba matamda phanganbiu haike Moiga khoiga thangnaraga ju leire adeidi moina isasida masagi thitan tawriba mayam adeidi angangsida mana haidoktanaba tawrama mayam ja angangje yumda leiba kire bawjise maje angang isaje tasengna harabada aduki mati moina akhoi usitre haba aduna asumba pamba lamdam sigi kanu mayam sina khoigi isagi damakta akhoi gi damakta yengbiraga kitak mayamna akhoi awaba ji kitang anta yengbiraga amta dandi amta bibiu Malom Gram Panchayat ki manung chanba Malom Tuliyai madama pansuba sector Assam Rifles ki makhada 5 Jack Rifles Tulihal Company na nauna install toba solar street lamp sing ngasi Commander Brigadier Amit Kafthial na sanga kre Malom Tuliyai ma lai harawung da pangthokpa thoram aduda Malom Gram Panchayat ki Pradhan Laishram Ingocha Professor Amar Yumnam na chingmasing na sarukya ke Brigadier Amit Kafthial na Goodwill Project ki makhada thabagasi packet pani makata na su packet ki gani haike Manipur Science Communicators Association na sinduna kun suba Millennium Science Lecture ngasi kwakatil haino kongne midal laiba regular English High School da pangthokre master ki mating ga luina na pangthokba thoromaduda hana Gem College Science ke principal oiramba G Thomas Sharma master ki director TS Surendranath amadi regular English High School gi chairman Laishram Birena maru ebame singona sarugya ke master ki director TS Surendranath na December ki tang tara Nobel Prize Day gi nimitta chahi kudingi asiguma thoramasi tongan ba school singda pangthoktuna Nobel Prize of Science da kana na takre Nobel Prize asi karma mong da phangkibano haibadu mairoi singda khanganabagi pandam da pangthokpani haike Tagel kolom lekai da leiba Kindergarten Montessori da tamba mahiroi ama haukiba irai numita suti tharaba matungda angang adugi mapana school authority amadi angang adubu puriba school van gi mioida pau hairamdana lona pukiba thawongbu yaningdaba phongdoktuna school gi mahiroi amadi oza sing yauna transporter union gi mioi singna wakani fam chatakre school gi gate ta satakiba wakani fam aduda school authority amadi transporter union gi maikei dagi phongdokhibada school gi mahiroi singi mama mapa singna imung manungi nungai nadaba leiba aduna maram oiraga school authority amadi transporter union da akaiba pibiganu haike without akhoi school gi information yaudana mapana gate ki wang madagi school chuti tharak pada ben association da su ta amdana ben gi driver da su ta amdana angang ji puraga satkhibani matung tarak pada hojik angang gi mamana akhoi da school da angang piu haidana pesa je yamna toina pire akhoi da aduna akhoi na ngasi angang si school gi akhoi gi school gi campus ki wang madagi mapana lawgibani haibagi akhoi gi sabsaba report akhoi ben association na akhoi da pidai school gi mama mapana school gi niyo ngangna chatpiu asi akhoi na set in protest da akhoi ben union gi market sarga jari basi mama mapa ani gi bungna bada akhoi ben thauduna ngang thoksin tawjari ba akhoi da harassment pibi ganu Imphal East ki manung chanba Pukhau Terapu dagi sahi humudra taret lom suraba soibam mani amadi sahi humudra taruk lom surabi soibam mombi kaubi ahal anigi phibam chadaba khangpokchang ama social media da thagalakpadagi Chief Minister N Birena mahaki manau nupa isamgi hanagi president Rajendra Bu mateng pangana batharakre ahan bagi oina ahal ani aduda kambal amadi cheng mateng pikre committee ama semduna makhogi yum sanana ba thabak daukhatkre Khongsada duga mari lainana Rajendra na haikibada MLA Local Area Development Fundagi chahi amada yum kun sanana ba assembly da warip laukiba adu thabakta ontoklamnabade asigumba awaba si leiramloi haike Child Protection and Betty Bachao Betty Parao haiba hiramda Bisnupurgi Mini Secretariat laiba Panchayat Resource Center da sensitization program cum training program ama pangthokre Social Welfare Department amadi District Administration Bisnupurna Sinduna pangthokpa thoramaduda Bisnupurgi ADA and Gozendro Child Protection Society gi Program Officer Malala Shram District Child Protection Officer N Nandasham amadi TS Fulobati Devi Susarukya ke
N Gojendrona asasingna nupi angangsingda afaba pautak piduna afaba lamdam ama oihennaba honabiu haike. Religion and the Development of Nation Haibasida lecture program among us Center for Study of Social Exclusion and Inclusive Policy Manipur University na Sinduna Center Sigi Conference Hall the Pangtukre Taramaduda University of Minnesota USA gi Department of Religion gi Professor Robert Osborne na lecture PK Center for Study of Social Exclusion and Inclusive Policy gi Reader Dr. T.S. Bharat Singh na lecture program asina religion na lebak ama semba amadi sakot hanbada lauriba thaudang adu khangminaduna landam asida su hena anobo mayon puraknaba pautak lominabani haike. Pradhan Mantri Surakshit Matribha Abhiyan ki makhada specialist volunteer singna district hospital Uchathol Jiribamda Mironbi Singh lemna checkup tawkhre Tharamaduda Jiribam municipal council ki chairperson S Santi Rims ki gaini gi head oiramba Dr. CS Manglem Janims ki Dr. Indra Kumar volunteer Dr. Navakanta Sharma Dr. Nina Seramsu sargyake Moirang Kendra gi manung chanba phubala makha me lekai ward number marida matam sangna cancer leinana naduna leraklaba khundrak kam ningol inausa devi gi imungi awabada mateng oinaba Moirang Kendra da mirep oikiba thongam santina luchingduna Moirang Kendra Progressive Front ki mihut kayaga loinana sak thongnaba gas set amaga loinana cheng bag ama mateng pikre Tharamaduda Progressive Front ki General Secretary Uttam Kumar amadi atay member sing susaruk yake thongam santina asigumba awana tarba singda mateng pibagi tabagasi makatana su paket kigani haike Sugnu Kenrada BJP gi mapangal hena kangkat hananaba amadi Sugnu Kenrada sakot thaurangi thabak mapung phana paket nabagi matangda miyam gi oiba mifam ama wangu khongnang khongda pangthukre mifam aduda hana Kenraduda BJP gi mirep oina thagat kiba Y Jiban yauna BJP gi maru oiba mi kyana saruk yake Christmas kumaiga mari leinana Chingtam Trust na Manipur miyam da yaipa pauzel pibo oina achobo star ama khongnang ani karake traffic point thretkre Chingtam amatani haiba pauzel pibaga loinana handaki kumai asina nungai yaipa ba tangdu leitaba lamdam ama purakpa oirasanu hairi Dr. Yaronso Ngalungbu ADC Ukrulgi Anobo Chairman oina khankre hanagi Chairman Dixon Kamkarabu farewell pibaga loinana Anobo Chairman opagi thoram Town Hall Ukrul da pangthukre Hauzik sanawig pau lobirase Ngasigi sanawgi pau da jiri football Jiribam da Chatarakiba Mapan Subai M. Brazachan Memorial Women Football Tournament ki ngasasanikiba final da FC Kagalung Alipurna Marcolen Kasar Asambu goal home anida maitiba piduna FC Kagalung na champion oikre All Jiribam Sports Association na sinduna mamang thagi kulumdoidagi team taruk na saruk yaduna Chatarakiba championship asigi ngasiloshin bagi thoramda UDFS and Sports ki superintendent M. Tilok All Jiribam Sports Association ki president M. Brazacanta susaruk yake Imphal District Tennis Association na sinduna sahi tara-taret amasung tara marigi marakta laiba nupamasa amasung nupimasa singi Winter Tennis Camp ama December tara-taret tagi kuntra fauba Academy gi complex ta pangthogadawre sarugyaning ba singna December tara mga fauba gi manungda restart tawba yagani hari Imphal Western Club na sinduna sahi tara-taret makha amasung masigi makhada laiba nupamasa amasung nupimasa singi Free Winter Badminton Coaching Camp Uripo Kumantem Lekaida ngasidagi haukre Hongdopagi Tharamda Manipur Badminton Association ki Secretary General N. Shyamkumar, Imphal West District Badminton Association ki General Secretary Sanjit, Imphal West ki President Su Sarugyake. Coach na Badminton World Federation ki number 1 coach oiriba Ice Punchibani, January tara fauba sa tagadaba coaching asida nupi masa tara mga nupa masa nifu mga na sarugyari. All India Carom Federation na sinduna January kunipandagi Nagpur da pangthugadoriba niputaruk suba Junior National and Interstate Carom Championship ki Technical Director oina All Manipur Carom Association ki President T. Dhiren hablakle Maku Technical Director oina hablakpada All Manipur Carom Association na thagatpa phungdukle Sunfeast Northeast Finals NE Junior Championship
ꯆꯦꯝꯄꯤꯌꯟ ꯗꯤꯁꯦꯝꯕꯔ 12ꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯁꯥꯝ ꯏꯟꯖꯤꯅꯤꯌꯔꯤꯡ ꯀꯣꯂꯦꯖꯇ ꯄꯥꯡꯊꯣꯛꯂꯒꯅꯤ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯆꯍꯤ 13 ꯃꯈꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯔꯠ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤ ꯑꯃꯁꯨꯡ ꯆꯍꯤ 19 ꯃꯈꯥꯒꯤꯅ KYFA ꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯅꯤꯃꯛ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ Makatana Sanabagi Pau Bending Tozamdagi amuk fangbigani. Manipur Badminton Association gi miyang makada Impal Western Club Uripo Kumantem Laikai Sinduna Club Asigi Indoor Stadium da badminton sanabang amadagi hauraga sahi 37 phawgi nupa masa amadi nupi masa singi waiba mathang thagi January manga phawba tha ama sathagadaba pre winter badminton coaching camp ngasi dagi hokre Pangthok kadoriba coaching camp asida nupi masa taramanga nupa masa nipumanga punna angang humpuda BWF 11-1 course pass torba punsiba haikruzam amadi mapanda kuina sanaramba amadi state champion haikruzam yaiphabana angang singbu tambi takpigani Thama sathagadaba coaching camp asida tambi takpigadoriba punsiba haikruzam na phongdokibada iskun tamliba mahairu singi exam loisilakma amadi suti thabagi matam oiringaida masana asigi basic knowledge amadi fundamental skills sing tambi takpiduna tungda afaba sanaroi oinabagi pandam amada ngasigi pre winter coaching camp asi pangthokpani haiki pre winter coaching camp sina angang singi leasu apoina thadaramdaba masingdo nabagi hena lai 60 mana ya nupi changa aduga nupa ade adana ore adu sigi tawji mathang da su amka su sinba ngambo je ke do mayam na su sana ba sida ang support to ade tournament gi kano di under 9 dai thau bane ba tournament gi kano di sai mapan su do nang tare ade taruk su dum jawri makoina la ba je ko yam harawe ko ji tagi sum sana ba dum thau ga di heng wa dum ko dum picture dum world gi ko masin thau ga makani thau Viking Football Club Norway gi Erik India gi tongan ba mafam singda chalurba matungda Manipur da thongkhibaga loinana Eastern Sporting Union wangkhai gi sanabung da laktuna grassroots program amadi nupi football gi match sing yengkhre Malim gi missing yanamba leibak singi manungda ani sibol leriba Indiana Malim gi football da thak wangkhalpa ngamdriba asigidamak Erik na India da laktuna Delhi Kolkata chalurba matungda ngasi Imphal khongchakta Imphal da lakhibani Imphal dagi Kerala gi coaching da sakhigadoriba Erikna Eastern Sporting and wangkhai gi sanabung da grassroots amadi women's football gi matching yang matungda mahaki maikai dagi pangba yaba mateng punamak pangduna hen awangba thaki football sanaroi lamdam asidagi pothoknaba honagani hainasu mahangna asetpa thajabaga loinana phongdolamkhi I have come to India to explore Indian football. Of course, it's a fantastic country. It's a continent, 1.3 billion inhabitants in India and a lot of football players. So I've been visiting in Delhi, in Calcutta, and now I'm here in Manipur. And I know there's a good environment for developing players, both girls and boys, and you have produced a lot of players for the national team, both boys and girls. So I had to come here to see what you do. No, if we can contribute in any way, we would like to discuss that with the club and maybe invite the club to come to us and see if they can learn something from us. But I think I have to talk with the club about that. But I see a lot of talent. I see a club with a big heart who really works hard to give a good offer to the young players, and that's the most important thing. Amaromda Norway gi Erikta Eastern Sporting Union wangkhai gi maikai dagi jersey amadi lengyana singba khudolpo sing tamkhibaga loinana Viking Football Club Norway gi maikai dagi su Eastern Sporting Union wangkhai gi official sing da su khudolpo sing tamkhi Manipur da football masana hena sakhul hanabagi pandamda ANYTK thangmibana sinduna ANYTK ground da team kunmanga na group mari thongna khaidoktuna ngasi dagi ahanba ANYTK day and night under 15 5 men's aside soccer tournament hokre hokdopagi thoramda minister T.I. Sam Kumar BJP Manipur gi vice president M Asini Kumar amadi Manipur building and other construction worker welfare board ki chairman Haikam Dingona Thauramappu Singh oiki tournament asigi ngasi ahupun ki sanakiba ahanba match ta Toro FC Sinamna LTYDO Lalambum Makong Takelambam Nekai Bugol Ahum Sinoda Maitiba Piki Anishuba match ki sanakibada Kaksa Kurai Kumido Ipum Mapalna NYLC Luang Matai Bugol Nipal Amada Maitiba Pikre
Nongmaikon Progressive Youth Club sanana sintuna tha asigi tang mari degi team tara tare na group mari thongna khaidok tuna club asigi ground da sathariba ahum suba ibodo yangbi pakhamba cup 7 men aside under 15 cash prize football tournament ki ngasi sanakiba ahanba match ta Mangal Football Academy khabamna telo bu goal ani sinoda ani suba match ki sanakibada NPYC sana team A na Loksang Khongbu goal ani sinoda mighty bpk ahum suba match ki sanakibada NPYC sana team B amadi PYPC pungtongbam goal amamam chanaduna draw satkre hayeng ayuk ahanba match waina YPF yangang popi amadi KBFC ga sanagani ani suba match ayuk pung mapal tabada hupa haingang amadi teloga sanagani ahum suba match ta Loksang Khong amadi lamlai ga amadi mari suba match ta Napet amadi ISFGRS Golapati ga sanagani Youth Paradise Club Golapati, Youth Progressive Front Yangang Popi, Youth Development Club Thamna Popi amadi Sanabi Youth Club Sanabi na sinduna thasi kitang anidagi team kulhum doina group taruk thongna khaidoktuna Sanabi sanabung nampakta sathariba manga suba Imoino Trophy a village wise men's open 7 set football tournament ki ngasi sanakiba ahanba match ta YDC Thamna Popi team B na BSU Nongko Kaching Bugol ahum sinoda ani suba match ki sanakibada YPF Yangang Popi team A na PYC Phaijol Bugol ahum anida ahum suba match ki sanakibada Yaripok Ngarian FC na Singdai FC Bugol ani amada amadi mari suba match ki sanakibada YDC Thamna Popi team A na Saijang FC Bugol ahum anida mighty bpk School Games Federation of India ki ming makhada tha sigi tang taramanga ki taramapan phauba Gujarat ki Nandia ta pangthok kadoriba sahi tratret makhagi nupa masa amadi nupi masa ki humphumari suba National School Games ki judo masanada Manipur gi saruk yagadaba official ani Singkhai nganbi huirom Deben Moirang them amadi nupa judo sanaroi nipan amadi nupi sanaroi nipan punna mioi tara nipan sabatim masana asida saruk yanabgidamak ngasi Imphal thadokre Thagachari makha taw pawda ngasi nongmagi oiba ingasagi paw phangbigani Environment Director tiki phangkiba ngasi goi kiba inga sa amadi nongjugi pawda khwaidagi sakiba Celsius degree 30 taruk ani khwaidagi ingba Celsius degree 3.manga Nuksit yaw ising managin sa maximum da sa da mariputara truk dasmik sino mapal minimum da sa da kuntaret dasmik ama oiki ngasi nong sukide Haujaroi bada maroi ba paw amuhana Miyoi bagi hak kongaw na basing lenga gasina sa chana thaba pai kani haina Chief Minister N Birena International Human Rights Day from the High Crane Sumang lila yokan haba revised budget ta sanfam habla gani haina Finance Minister su oiriba Deputy Chief Minister YJ Kumar Phungdu Crane Amadi Chief Minister N Birena chadam na kol da ningtham maru marang sing hun Crane Di ay step na pizza pang matang solution jare miyang sabiri ba singbam kahana